Ahanba maktada pumna makpu khurumjari. Finding the voice na 1001 Thagatchari hariba project asida akoina mayam da akoigi praja mayam akoigi participant mayam da Manipur gi yamna inspiring oiba figure aduga Manipur gi damaktani haina yamna contribution tauba mayam se khangalaga akoi mayam sina akoigi gratitude se utsi haina taujaba program ni masida akoigi participant masing yamna participant mayamna akoigi Hijam Irabot jananeta haina khangnabasi yamna thagatpirai masi thagatpirakpasida aina akoigi imada magi maramda kitang detail oina akoi mayamgi knowledge oina ba takpiyu haina ina request tawjabani ado masigi ngasigi session sida akoina akoigi saknairaba mayamna thagatpirakpa Thagatchari da akoigi Hijam Irabot mingoina panjarabada sigi maramda kitang sugaina akoina khangnana ba hena khangnana ba ngasigi session sida takpina ba hangkachari punamapu khoramjari koknonjari ngasi aihakna khajiktang samlapna in detail chathajarakadariba Lamyanba asi Hijam Irabot singha miyamna thonbiba magi taurakpa tawiramba Manipur miyamgi damakta masagi oijaba haibadu khangdaraba masagi oijaba haibadu khangdaraba misak amani mahakna miyamgi damakta oina pokpiramba adugumraba isorna tharaklaba misakni haibadi aikoina laipok kaina haibado aidi genius kaina aikoina pannariba aidi laisu yamna haira akanda genius ni madi genius ni kaina hairise adugumlaba misak ase jananeta Irabot Lamyanba Irabot haina su khangnaba asigi maramda aihakna khajiktang thigajaruraganda aikoigi miyamna thagatpagi program asida mahapu asuki matik pamjana thagatpirakpa icha singbusu aihakna wakhanda o aikoigi icha singse misak khangba kanano haibase chapchana khangena haibasigi wakhansida aihakna yamna pukning changna athauba asigi Lamyanba asigi maramda thigacharuba kharadang aihakna lanthokjage haujarage Hijam Irabot singha miyamna jananeta Irabot Lamyanba Irabot haina su khangnaba ase ingsok lisingamaga chanipan maudra taruk tagina September gi lisingamaga chanipan maudra taruki September gi tang kunthra yumsa kaisa numita Hijam laikai haujikna ya school police land Assam Rifle compound da adagi da mahaki lairami mahakse adudai chawra ami aduga apokpagi mingna Hijam ibungohal singha aduga apokpigi mingna chongtham ningol Hijam ongbi thambal nganbi kawi asengba mahaki pokhiba maphamdi tasengna pokhiba maphamse pokna phamse pisum oinam lekai deni aji pisum thongse yam inang nangnare dum pisum oinam lekai mayamna sodum khangna jana leire nambul mapan nambul turen gi mapal oinam lekai oinam namna taba lekai oinam lekai aduda mahaki chapchaba pokhamni lisingamaga chanipan maudrama thoida British na loijan khraba Manipur se loijan khraba loksan khraba matamda aikoigi maitrabak asida tangdu leitana leiba ngamnaramde sapagadaba maphamsingda aikoina yam nungaitana aikoigi maphamsingse war si hek torokpa matamda war sigi mapham hek oirakpa adugumba
aduna aikoina tangdu leitana aikoigi yumsingsida leiba ngamamdabagi warise aikoina so angang oringadagi adum tadana lai hairiba jananeta Irabot se mahak oinam lekai da pokra basu oinam lekai maktada mahak adum chaujadana pongna phamagi maphamsida leiba phangamde aduna mahakna ngasaigi mathakta panjakriba aikoigi ya school gi kaino aikoigi nambul mapal oinam lekai da poaga mahakna Assam Rifle gi adugumlaba ya school gi police lane haina khangnaba maphamduda mahak amuk chawrak sapagadaba maphamsingda hongduna leinarakpa matamneba aina khitang nungaina hingjagadaba maphamdu First World War Second World War na chingba adi ahanbagi lan aduga world sida tawriba prithivigi lan se masisu akhoigi su achawa mapham ama Lamyanba Irabot angang oiringaidagi hauna angang di ningthada khangi haibaduni mina lakchaba yadaba hanthaba miengna yengba gumbase mahakna khwaidagi pamdabase aidi tuhatpiba naihatpiba si adu matam adumaktadasu mahakse yamna chauna mairong yakhre Manipurgi Kudamma matang pirabada mahakna Johnson School da class 5 tamlingaida Johnson School che Britishers ni sarsem Johnson mahana linkhat pirambani hojik phawa yamna mangal chauna hair secondary oina leiri mahakna class 5 tamlingaida oja amana atopa student amada kausinduna aidi kawbaidi makhongna kawrini ko tamthiba mongda waraki aduga Irabot na jananeta oirakadoriba Irabot sina Luchingduna ojana satrada adugumba machat adu amu hanna chalaktanaba strike hoduna agitation tawkhibado oja aduna konna thangdadi ahanbadadi mahangna yamna wakhanna mada khalamba adu konna thangdadi oja aduna apology phawba tawkhrini pigling aidagi mahak leadership ki gunse adum yawraklabani ata hainai miyoibana pokpadagi yawraklaba gun punamak mi khudingmak gun amamamdi yawraklibani gunse phongdoktaba manungda adum thamjalaga gunse adum kangkhathang oina mangkhibasu yawdaba nate adubu pikliba jana Hijam Irabot singha mahagi leadership ki gunse mahangna adumak thabak oina pangtholami maramdi matam aduda aikoina su khara khangobada ojana hujikti ojana phuba yadre haiba ama angang da phuba yadre haiba rule oina leire matam aduda phubasi miphuje phusi aikoina tarakpada angang dugi makok tuda mai thaiba churuptuna ka chusanba adagi mama mapana macha lokthokiba suma wari mayam amatai oja singsigi miphuje phuse adubu aikoigi matamdadi isamaki matamdadi khara thengthara abani am thengthara abanina second world gi matungida 19 kayani haini 50 ga 3-4 adayuda akoi ahanba ni subatame matamduda wajana phurakpasi khubak tingthu haina khubak si tingthu aga akoigi watsa habadi wagi kainosina wagi masasina ne kaino oja ama khudingi wagi masagi wasa hai akoina masi amamam paira kanda madubu kibana aikoi para phana na bohone phubase adu tawbadi ki handabasu yade ko angangse yamna themaga mai makok tu da understanding lehanba kai sidi matamduda school gi oja namakti ngamoinga personnel oina kai gi noida khoi gi limitation se leite angang yam lakpa matamda angang more than 90 100 achumaina last di hujik tadi ko mission school daga tawri sidi angang chama id class 1 2 da chama ka phamjala agadi ka de syam chaw banate aduna lepak atai ge yeng na bada suyam thina khenaba matawni akhoi education system se asina aina matang sida khara panja hobani aduna matamda angang se kaino akhoi phubada chumna khupakna khunamna phudaba makhong koksanba adudi angang diga su tongningai leitamnina madu jananeta Irabot
oirakadoriba jananeta sina ngang oingai class 5 tamingai matamda mai thamoi songna nungai gide aduga thamoi songna nungai traga tumina emotional oina tokhideba mana leadership ki gun se yaurakla kanda mana mu kaino tawre agitation ka tawdana oja se lokthok hanning bagi apamba ka tawdana tawrakpa sida ko nangda oja duna apology tawki haina iramli Pigling ay dagi mahak leadership ki gun se yaurakla bani mahak lairi ki lamda su mithoi mihen ba misak ni mahak na ngang oini ngai da khwai dagi pamjaba akhoi sinpham hai tare social service mayamgi matomdagi ka loisan banataba leipaki oina leikai gi oina tholakpa lam sengdokpa social service sida akhoi tawrami adagi school da su social service lei akhoi gi thangja nomiki suti tharamdai se akhoi su social service yamna tawjarei social work haiba taragana miyamgi thabak inkhang tawbase sima adum pamaga laabajan madudagi nikhil manipuri mahasabha lingkhatki kwala konangdani magi nikhil manipuri mahasabha hainan lingkhali se mathangda second nupila ma torma thabak samlamna aihangna yamna macha khaina iruragadi yamna sangragani aduna aihangna maru oibadudang lokhachare second nupila seng tangbagi matangda 1939 da su british ki mayokta hokhiba lan adusu jananeta asina luchingduna phongna yaurudraga su mahangna piba ithil ngaktani 1948 Manipur Assembly da su jananeta Irabot na ulau kendra constituency da vote kakhi matamda da mai vote khuka se akoina yamna impressive oiba aduga hujiki samna hairabada politics yaubi gadawri bagi mohun tamiba isasing mayam su ujare aduga yaubi riba aduga tawbiri ba mai paklaba mai thiraba mayam ama so khoi hingduna leminari matam sida jananeta Irabot china mana ulau da vote ka khiba ulau kendra sida ma se mirep oi khibase masi kamaina vote khongi kamaina mina pamki haibase sregi akoina yamna moral se yamna phangba keno oi magi tangkak se Sairing iba ama oina su mahak kabityo sakti leiba misakni khudam amtang panjarabada ngasi isai oina sakpiriba kainoda isai sakpi amana sakpada ID isai do adum isai orboiningi adu jan haibadi atopa kala isai ibana iboiningi adu jananeta Irabot na thangol adu maya thona thangol haiba isai yam phajaba amasu mahangna irami si artha yam leigraba ekhoi di lo uraga chabani aduga lo ubada nate aina lo udoraga di thangol do maya se thauna phengdraga di kramaina lo khawgani thangol do maya do ipangpangaga di adoraga di aina tawgada thabak sida yamna mai onjanba amakhaki moral se mahangna pibirami aduna mahangna hainarambasi ma social gi service khangde aduga miyam tinbada mahangna mi amana amabu hanthana yengba khangde mana punamak chap manana nungsina ba chana basa kaya myamna pamambage hababu mahangna mahaki wari khachitang machang oibang hakta khangatlaga aihangna thamjari basida loinabak yaudраga su ayambadi yaure haina khanjai mahaki hiram khuding makta mahangna pamise sports ki lamda su agi angang singse sana khona bana masa mau phaba aduga punamakse mahak nasu mapa leitaba misakne sana ba khona bada su mahak all rounded tastauba mai isona pithora pada mahaki party di communist ni communist sai se koina matamam da angang ngai da communist party ga sidi mi ga se loina bak amaga sapmana na nungai hale ye lairaba ina kumbatti me ye asyam phaba party ni kaina khali aduga chawra kanda gyan tare adubu ngasi phawbadadi akhoi Manipur dadi wakhanji munna khandata bagira sapmana ba miyeng na ka yengba si pamda bagira communist se sina majority oibadi ngamde party ase Manipur da lingkhatkiba su mahaknani communist party gi founder se jananeta Irabot chine lingkhalambane
mahakna pamjana sanakiba masana khara panjarabada kangjei kang hockey badminton na chingbani. He was a founder member of Manipur Dramatic Union. Jananeta sina muksu Dramatic Union kase linkhatpagi founder oirami. Jananeta sina tawru ba thabak khuting makta mai pakhi karigi no haibabu ishorna hekta piba ishorna nangse mai pa uro hona drasu nangdi adum oiro haibanate. Genius is nothing, sai matang sida ina panjaningi. Genius is nothing, it is 99% of perspiration. Ma gi humang mamanduneba, man hona bagi mamanduneba. Koina Mahatma Gandhi de Saharo, for example, at the match genius ni ena loina bahina rise. Masi perspiration ni adura akoi kuding ma honaning bagi apamba, honaning ba masi akoina honagadabani habase akoi Lamyanba sigi wari mate asi paru batagi khangbangami. Ngasidi magi magun no magi hengalaktuna laitrakanda punamak na mahapu saknari sonari. Mahakna ulauda ka khibado matamduda aikoina ningsang ho man bhot kamain ka khibo yum da chatuna haijaraga paisa yenduna acha athak pija pithaklaga ka khiba nate aidi hujikti yum da chalaga haijabase akoi aina masi ama khaktang aina thengnajarakpa amtaga haijage aikoigi kendra sida aisu mi amanina citizen amanina sum mental research khara pami yamna thoktana ngangba chaibasu ai pamjade aduga aina sum yengjabada in my observation akoigi kendra haitare leipaki di tokro kendra di akoigi constituency do masida kari ba MLA mayama ma khoi se sahi su yame yama banina MLA mantri se phana yame maron wari su mayama khange adeduda MLA si karam kanda khoina ugadage haibabu aikoina wanong khonong ba mi mayama madi moiga yam pulamgani party pulamgani aduga haija sasaba idi moida moi unaramgani adubu ai isamaki oina di ai wanong khonong bagi maramda ai thidongna skill yaurate ID mingonda adugumbagi maramda ngangba khotpase aduna maram oidana maram laitabani MLA se karam kanda uge bune bhot matamda uye ba bhot matamda di mohoi laani adagi moi laadi asmi mayam jisu mukendra gi mi mayam jisu khoigi pikraba sumanga do pikathandana khoi haining ba kasisu adum hai hoba ka su hai hobjari aidi akoigi lairaksi lambi yam phatre kolas thabiu nasing ba kase akoi haija hoeba mayam gi oina isagi lanagi oina di aina chokthoksa bana chate ai haijate aduna maram oidana MLA kariba huji oibiriba oiro adai oiba loikraba oiro phanayam maron yame ai sagoman kendra gi ni isase mase board maya dadi amurak anirak kumba ui karigumba kanda ai gi thangnaba lekai da meeting ka su tawi akaba gi su tawi kadaba gi su tawi akhoi adum ai lekai da leiba moina adum moina hairakpagi matung ina ai ngaside khoi da meeting am tawdori sang haktang thakpi raw haisina haweba sang haktang thakpa haibasin hawe ada aina adum pungning da nokningi ko asengune meeting ta si karambana phabada thada sige kaina ka haidaba cha thakpana han hawado aduna matamduda jananeta irabona ulouda ka kibada magi bhot khomba khokhomse masi magi para mayam amasu nikhil hindu parishat mahasabha sida mase kanoda akoigi kari haini akoigi lam amada chatpagi wari amakhak aina angang para takpada yauki lamdo aina mu huji kaukthokre mahangna ulau kendra da ka khibado matamduda yum da chatuna haijaraga paisa yenduna hujusik chatnarimni ko asa athak pija pithaklaga ka khibanate mahangna miyamgi meeting da wangang khibadudagi miyamgi pukning bu sumathiduna mana meeting da wangang base miyam bu sumathiduna idi thamoi se joy tawkreba matamdu meeting du da tilliba miyam se
tauba ngambagi misak amasu oiki di mi punamak na mahaku pambado mahaki wangang adai mahaki samjaraba mahaki tongningbagi pukninggi ithil punamakse he ubada so khoina psychologically adum khara de adum khangba ngamida adu isamakti ujahudragasu sangsangna mahaki para mahakna tawramba thabak singi taksagi bada hujiksu jananetagi murti anamba manipurgi singtam loinabak koi tampaki lamda mahaki murti se koina khenba ujare yamna ngakpa amasu haijage mahakna Assamgi mafam ayambada maitei sing kadaida leibage haina koina chatuna yenglami aduna ngasagi ulaugi kainodo aduda mana paisaga yendana adagi khutka lonna dana yum daga chatana adagi phiron ga pudana yam yenbagi pau koina tai adu mahak adugumba misaktudi oide aduga paisa su yende aduga pot su yende achapo su yende mahaki bu mahaki basan haidi mana meeting da wangang bado adu khakta da magi wangang bado da miyambu sumhat pangamba adugumba yamna phajaba personality leiba personality du da natana thabak oina so adum pangthopa adugumba misak mahak mafam ayamba da maitei sing ko mahakna asamgi mafamda maitei sing karai da leibage haina ma koin chatana yengami ngasi kharkadi unare adu oraga yam ka hena maitei singdo yamna nungsiba chahi taret khuntakpada khoigi manipurna wakiba mayamdo aidi wakiba aidi chumna sak chaba phangdabagi wabadu natab yumsida mi leiba yadabane aidi awasingsina makhoida otkiba magi nungaitaba amakhakhtagi moise thangchiktana wasakna kheba maitei se amtandi akhoi joy tawsena aduna madu ki matamdo akhoina history se sum angangsingda taksabada kainogi garib niwasgi matamda mapai bungo charai rongbana ma awa joy tawena hairambada ningthosina joy tawgiba matamda yamna lan tawnaraga joy tawba nataba akhoigi maitei janu ama pibagi lanaba duda mana mapagi wasaksi ngaknaba haidana awagi konung tana by hook or crook to joy tawkiba male magi keno tuda iramise lari tuda ibiramise aduna chawdam phaya habeduda maitei gi keno na garibaniwas na mapagi ya thang mapagi promise do adunga na baidamakta mana joy tawgi thang na ami haktana huji phawo leiri hai adu isamakti ujedri adubu adumain tawdana awatsing sina thangchi akanda maitei se amukta moise joy tawse hana wasakna kibani haina adumaina history da koina para taksabada para amarai thengnajaki adudagi di moina mu loina bak mathai yam sentimental oina maitrabak da landa basi sathina landa kre angang nawa singsina khoigi nungpak ta haihatlaga hatpa aduga kaino mana sida yaina lengaga puba aidi thina human torture se yamna extremely tawre aduna matamduda khoi maitrabak sida chelaga mapa leibak sida ching sida matamduda aeroplane leiba nate adagi train ga tongba nate gari thoraga chatpa nate moigi thawai sidang hingaga loire na chenkiba maitei singdugi wari do mana taru kanda mana mafam duda mana chawra akanda mana asamgi mafam sida sahi tare kunthake duna aikhoigi maitei singbu mathwai puduna kasada asamda mafam ayambada khunda duna yamna wana leinariba mayam ado jananetagi thamoi soklami matamda moi waram doido matamduda dikhougi turelgi torbanda aikhoigi linyek ba phiran pai duna leiba thengnarami aikhoigi flexel linni e di pakhangbani aka pakhangbani thau oibagi aikhoigi pakhangbagi yekpa aikhoigi kaino sina aikhoigi flag ni aikhoigi national haibatar manipur gi flag madu pai duna leiba thengnarameba matamdu manipur se flag si matamdu pairami se kai ginoba akhoi manipur se akhoi isa iromdom na ningtamba leipak ama oirambane oirambadagi aikhoina matamdu da akhoigi flag se linyang aduna yekpa aidi pakhangba budho pakhangba si yekpa phiranse sina aikhoigi flag ni
aduna madu pai dana leiba se thengnare me mana khongna sum chatlimni ko aduda mana matam dugi Bagachandra na Maharaj na joy torambani haiba se khanglakpadagi dikhogi torbanda kauba saireng lairik asi iduna thamlambane se koina angangi tambibada so syllabus ta yoramdana taksarai asumna phau sarong thangol nungsijabadagi phau sarong ga thangol du yoramdadi phau sarong do koina phau oira kana chengolamoi aduna thangol sisu phau sarong du nuksibada natana mana thangol simpusu kaigino thangol du na kaktoini aduna thangol adu maya thona thango haina mana iramise ngasi phawda kanana kaunaba leitana saknariba sini Manipur da rajniti gi ho asisu Hijam Irabot na mangjil thaduna mahaki wakhal manaba kaya khomjin tinaduna hekta mai pakpa ngamki rajniti gi sisu mana di yam sengna tawraga dine isona so dum ya biba haita aduna magi khongjang singse mai pakpa ngamki lisingama chamapan kunthra mari ing phairen gi nini pan basida Srijut Maharaj Surasan Maharaj na palakpa KCSI CBE haibani magi ming tholse de mana kano British na ma se kano da Surasan Maharaj se Kolkata da laitam ba tharaga ma sam brand new oiba yam su phaba ning thongni matam sida aina magi magun amtang phongdok chaningi Manipur na larik tamba howe se Surasan Maharaj na hokibani kai gino na habada koi di English tamba se mangi dana English mayek mangbagi jamakta Piron ga se tongana thambagi wari khoina tajarai ayaba lauraga Maharaj Surasan gi ayaba se lauraga miyam punduna sana konung da lakhiba aidi Maharaj gi ayaba lauba haise discipline achawa mani ko mana punna miyoi kunthra muksui mising kharadang panjarabada mi masing singse ai panjage Hijam Irabot na luchingduna Hijam Angahal di jan kan mahakabi Hijam Angahal Sorak haibam thambo nongmai them thanin na chingbani sana konung yoraga Manipur Resor Maharaj Surasan Chinghaji khong sana khongleng lakle aidi mokhoina tilliba mafamduda ningtholeng thorakle miyam sab manana khurumjaki to matamduda ningthoda thamba bebhar se khurumjaba hoji so dum bebhar se leiri hingbachida kitang bebhar se samagi manungda percentage handa ki bagi wani khurum bagi bebhar sidi aina leitre hai badi langani khoirami huji oja guru khoiramba sina singba adagi hallaman khoiramba adu asina singba se machina chama gi manung da chama bebhar se leiram bataraga di Manipur se ngasi langi basi kahena langa moi haina aina sida kamena matham janingi Hangatchaba haujarami miyam chap manana khuramjaki aduga Maharaja hangatchaba haujarami awalangi matamdagi tangdu leitana yumlingduna leiba ngamjadraba asamda kasarda hojaida atopa mafamsingda chenduna khundaki be jati punama amuktang khomjen biduna Manipuri jati punamaki oina sengwat sagat pinaba nungsinabagi langlana ekhoi masel amata oina thambiramu haiduna Srijut ki mafamda sana soronda koti prathana tawjaki koti edi akhoigi masingdu edi amatara cha lising tara koti haise lising du tarana koti aduna yamna hanna khoiramjaki haibadu matanga sija Srijutna sana budhi tawraga Sri Atompapu Sharma Vidyaratna matamdugi aphawa mahapanditni Atompapu Sharma habase miyamna hainaribase afaba numit ama yenglo haina sanaya thangpirakle se Maharaj Surasan gi gunsi so khoina dum mafam matang asideki khangbigani mana yaroi ngasila o hayeng la o kaina tawramdre kaina hariba mayamse asi gi comparative studies se khoina mind adum leigani khali ngasimak aingonda khanghalu asumna ining thona takpirakpa matung ina Christabda lisingama chamapan kunthra mari yangoling ni haise ingi megi kunthra na khwaidagi hena phabanumini aphabanumi yengimne ujiki Atompapu Sharma pandit se kauri se numitha aphabase yengdoriba haina pandit na takpirakpada numit asimaktada
Nikhil Hindu Manipuri Mahasabha se Manipur Resor Maharaj Sar Surasan Masa Magna Sabhabati Oiduna Numit Asimakta da Sana Konungi Ras Mandalda Famduna Resolution Kunithoi Takiba Warep se Kunithoi ni Tarise Masina Mahasabha Sigi Ahanba Session Oiki Asumna Anishuba Session Pawa Iningtho Manipur Resor Maharaj Surasana Silchar Tarapurda Sabhabati Oiraduna Maharaj Konglengimni Resolution Trama Mutayaba Ohum Suba Sesana Lisinga Matsamapan Kuntra Tare February Tang Kunipan Mars Kitang Ama Anida Brahmagi Mandale Sohoda Hijam Irabot Singana Sabhabati Oiduna Ohum Suba Sesan Punki Ahanba Ani Suba Ohum Suba Pame Madudasu Manipur Gimapanda Lakiba Manipuri Punamaki Oina Resolution Tara Mangata Asumna Manipuri Jati Singa se Karam na Punsan Gadage Kanba Hokiba Asawa Lamyanba Amani Jananeta Irabot Ani Suba da Amu Lai Ani Suba da Ani Suba da Lakadori Sina Sak Tangba Tok Tana Ani Suba Nupilan Ama Toki Ani Suba Nupilan Siam Asawa Nupilan Ahan Bagidu di Kara Kaktang ni Haibayai Ani si Koi Kano Oibada Tangdam Nabada Ani Suba Nupilan Ama Toki Lisingamaga Samapan Kano Sesida December gi Kontramapan gi December gi Tang trying to Numise Ngasi Akogi December Tang trying to say Europe Nupilan Ningsing Numit Aina Koipalon Tong Narise Nungshin Numit as a Pantoli Madugi Kujil Torang Kudingma Sri Irabot Singhaneva ID Mastermind Namadi Yaudavaya Dena Akoi Toba di Nuping Actana Toba Other Nupi Sings in the Tauragana Action Sekara Hen Badona Hen Su Heli Nupana Toba Dagi Kayinoida Nupi Sings di Karasu Pesen Leba Haitare Aduga Nupa Sings in a Kara Kano Oiba Aduna Hijam Jananeta Irabona Kangdana Nupi Ima Sings Su Matona Yamle Koi Manipurgi Nupi Sings Matona Lake Haibaya Bernate Tawatabu Koina Nupana Panba Lepak Haibatare Nupa gi Maming to Lobagi Wadani Ayamba Nupi Sings Matona Lebanga Singa Se Koino Ubiri Basini Midmanda Matam Dugi British Sarkana Kangla Duna Lisinga Samapan Nipuda Mahapu Irabot Pu Pazin Kre Asum Lak Pasina 1939 40 246 Europada Manipur gi Kudong Tiba Tangkak Ama Oire Sak Tangbagi Awaba Mayok na ringai to the Manipur State Darbargi Hukumna Manipur Mapanda Cheng Tadokpa Senjau Paiba Mil Honor Singna Impal Bazar da Red Tukaiduna Pong Makai Wansillaga Cheng Taibaga Tairaga Hinjariba Ima Singi Seng Pibidre Adi Matam to the Asoba problem Mama Idi British la Akanda Niko Aduga Moisina Sidagasi Akoina Kasturi Tonga and Harise Huji Powder Kasturi Tonga Hise Yam Pesapaiba Mayang Mahazon Hypatare Mahaki storeroom Sida Cheng Sel Oinaba Kongwatli Matamdu Chum number Hainakawi Aina Tongana Igi own experience I Ketang Seattle Jage Manipur Sida Matamdugi government Sida British Ka Budi Salame Adumak Oidana so British Sacra so British na Tambiramba Paradudi Loin Paragale Hoi. Aduna Moina Loina Paragale Hobanina Nasagi Kaino Saisida Chum number Koi. Sum number la ani Haradi Akogi Lawam Sabasiam Nalay Habadi Yunkudingi Dinate Inakun by Mungse Kajoraga Layramge Babunga City Inakun Basing Siamna Kenare Kamait or Nakulino in a Hababuna Moidine low parisam lay low parisam Dugi low Nakarakadori a Pavalo Pomdana Po Siboras Obodo Pobot High Huzikan Kangaroy Pobot che Chama Hen Hapa Adi Yumamna Adu Miti Mangadani Darutani Laydo Adu Pobochan to di Ma Chabanga Maroy Aduna Macha Po Taiba Cheng Taiba and Ama Market Amasanarame. Huzik Po Taiba say Mildo in a Mondo in a Tonare, Madame do the D.
Sangbaida, adagi laitangda, adagi likaida, dumaina, taiba yon base, Zanarami. Aduna Pau yon bum, ade posi quite home of Pum Chikra, no guys, Lamsang the Nikana, Lamsang the got tick but lagat mina toba. Matamama later me. Adunam hagna, a gomen sinamuka mage bune. Chum number lakani, chum number di kaino. Imung do the me manga kaksare dana. Mi manga sigi sa him gisanaba pose. No poke alley and a mo yengani, yengakanda. No in a sabang do se. Mi mana nga tungalo yarakanda, matam do the panami se popo trying to ini. Adu di trying to manga di humpuni dana. Humpusida, Nasagi, jam happy and colorsi, Nipu leme, Nipu si muy loin puki doing. Purakan the Karai the person gave one Sagi, Mogi store place, Karale, Adugi Maru in Hajarabada. Kasturi cannot do that. Quiggy Nagapangi Mamang to the lady, but Tong Dugi Loivedo or Male. Moise. I do the way in a canoe. I do not do the chum number lakani had the missing sinadi one. Young one low do lake cuts at Amy. Adegi Podumasana over Suyaini, Aduga Bilazer Singna Uraganda. Piratana de paidana cotana toy do moina loki do neba. Aduna moisika mina muto gebu as moi dinea. Quata po hap tre a quay angoring in a class to what a mapaduda. I tarakpa. Aduna moi dinea po do a quay kang duns the nea. Cano kankan kanjalaga. Tame. Adu di mile winning than a pamuhang doga di po say, checked on a dedana. Adu mind of the Namogi de Amatapu hidre. Sinasing Bawari mayama matarakpa. Maduning a sea equipment mangda Atoba Sigi, Warisida, Kangirise, Tabirise. Sarkana Kangatuna, Kanotore, Adegiti, Kanotore Asagi, seeing se, Sendai Bissing si the Jang Tai Bissing Sidi, Mohoidegi Jang, Podulozara Kanda. Yolaga imungi ngatum punarini masama susang tangna rimni laitam halimni adur picheng du lera treva cheng du wal hendre loin mang ma pan tha do krena id paisa du kan punna phangna na ba moi policy se adai du da ne phuda mahaku irabot phajang ri se kai gi noi bu ne nupi sing sina hore ba lando mana tawbane na mas phajali ne huji shodum phajan bagi sana bi adum le risine Lisingama Samapan Contramapan Dagina Niputaro, Adai Bauda Oire, Chak Tang Bagi Awaba Mayong Naring, a Manipur State Darbar, Hukumna Manipurgi Mapanda, Cheng Tadokpa Senzao Paiba, Mill Honor Singna, Impal Bazar, Red to Gaiduna, Po Makai, Wansili, Bazargi, Saying Tai, Raga Hinjari by Massing, saying Pipi Dre, Mamal Suising is Augum Hengalami, Po Sangbaida. Makai Pirambado, Lupa Tareta, Kangen Hengaki, Posang Makai guys, him at the Lupan Piper there. Yamna Pasapa Mim Nena, Yoksangam the Bakangam Nelupanga Pirate to Ogadi, Bakando, the Saviman, Pasamun Batane, Haina, Pagitonarami, Queen Kangapada, Aduga, who didn't Belues and do Kenner Panani. But I'm gonna Pasa Sam Tangba, Ado Port no Hongba, or Jingna Pasayam Hongba, Port Natangba. Adudagi Lingjen Karaba Maitenupini. Haunaruba Laitana, Yaudana, Sibaki daba, Tawai Mangbaki daba, Gol Karkanakaya, Tingjinduna, and alone, Dauduna, Tang Train Toy, Ta Train Toy, listen what Samapan, Kuntramapan, Gi Inga, Inga Sida, Nupila, Anishuba, Haina Kanari Basini. Matamduda. Matamshida Irabot Singadi. Impal that like take a sada meeting a Masakibani, Nupi my bill mayam na telegram to duna. Madame do the Ponga Labanate, telegram to by na Wahida Pasha, low danaga, Quisatana to Naramimni, go talk lay, Tang Mangata, my listening Tamapan Nipu, that Irabot, Pawhik Pangburga, Manipur, that Miam meeting to Namaklak tonight, Mamma Yanga meeting to Kiev. Magi interest mana mibunung sibese. Sila dum ko yaure. Irabot na wangang bada sarkar gi maram da ngang lui haibagi jamakta tangmapan thama nipuda sokli singama samapan nipuda mayum dagi phakhiba sarkar gi against ga wa ka ngang baga yaba nate
aduna numit asi maktada laisram kulabidu apokpa laisram ibo chawba sababati oina meeting tawi laisram kulabidu aise aigidi uncle bu oiram de aidi khangja hodre mahaksi yamna ningtamba landa mairong yarapa mini kaina khoi ma hoina wari libirami aduga khanghodana ngasi aigi uncle haiba tare adugi mingsi aina panjare ngakpigani sababati oiduna meeting tawi matungda Irabot jananetana tangkunma thoi thahum ingda lisingama samapan nipu ingda Manipur State Darbar criminal case number 4 of 1940 da bichar tawduna chahi ahum miyata aduna Manipur jail da matam khara thamlamlaga silet ki jail da chahi ahum miyat piduna thamkhiba chahi ahum ma se jail da phajale asumna amuk phajin amuk thado lisingama samapan yangkhai me dadi mahak Manipur thadok tuna Burma yaukhre adi ma se amuk thador tana ma se amuk Burma rom chakre maduda su mana Kabo Valley gi matang da su potho akan bada Kabo Valley gi matang da su mahak thamoyam shoki adu potha ba leitana ne ma honarame ba masagi kari sukhandana mama leiba ki jamak kathok laba Manipuri magi tang laba mapari mahak achi yamna idealist unselfish oiba edi masagi ojaba amta thidraba politician amani haina haijaba tare mahaki achumbagi khongjangbu namduna underground mirod o henki aduga maram oiraga chapa thakba khangdana mama leibaki dabakta khanbada Burmagi narak mongsong kayada mapu phalhan be damakta thirakpada narak mongsong kayada potha abalaitana mahaki haksang soksil lakhi mahana potha abalaitana thabak si tawrakpada mamai thangda taifonna narakhi aduga mahangna aroiba matam yoraklabada leiriba mafam ado headquarter at Tangbo village ani mahangna leiriba mafam ado headquarter at Tangbo village ani mafam duda medical facility su leite naraiba mawong duga magi medical gi facility khudong saba amata leitaba mafam adudani jananeta Hijam Irabot chogli singama chamapan yangkhai ma thoi September ki tang kuntaruk masagi sahi yangkhai manga dang surakpada tangbo haiba mafam tuda aroiba yahip tanki aina machi khomjan jarakpa wari singse ai like tu ani khaktang panjage yamna so ai ngamjage hitre ahan badan nikhil Hindu Manipuri Mahasabha koba like ama ai pajara kanda maruiba khangatchabani jananeta ani subana jananeta Irabot by Thoksom Sibadatta Singh mahangna ibiramba ani like ani si thengnajadana masidagi maruiba sing khangatjaraga aina isa sing ngasagi magi idealist oiba punamaksibu pamjariba isa singi mafamda aina hangna wari macha si lan thokjari loisinjare thank you all